Manipur top trending news na tungan-tungan reliable source sing dagi lakot jaraga matam-matam gi oiba maru oiba i-pausing patukuna khanghanjari. Modi Saha ki lising mukhada Manipur ki chakot tharang da anobu mayon ama laklagani biren October date 5 lepa asigi Prime Minister Narendra Modi amasung Union Home Minister Amit Shah ki lising mukhada Manipur da apun bagi saktam tangdulai ta amasung chakot tharang gi anobu mayon ama laklagani haina state asigi hanagi Chief Minister Nongthoma biren mahaki official X account ta thadok pachero amana phungdorti mahanga X ta thakalakhiba warol adu da hai lepa asina ningka tamlakpa matamdagi khwairi sangna Home Minister oibasi Amit Shah na oire haibagi matangda Nongthoma biren na thagatpa phungdorki matam sang Home Minister Oramba Singh Sardar Vallabhbhai Patel amasung LK Advani na office paramba matamdagi Amit Shah na hele Amit Shah na Home Minister oina padagi Manipur oina singthaningai oiba thabak thorom kya pangthuki thabak sing adudi Manipur People Army MPA ga Bistoki matangda yana porkiba mahaki lising makhada Jeliarong United Front ka hoi sanakre tangdu leita bagi mai keida thajaba thamduna insurgents kya khulai thadukuna achumba lambida lakpa ngamkre Amit Shah gi mateng galonena narco terrorism gi maikta war on drugs gi thabak thorom kya lakhatre masi desnatana indo memang ngamkai paringda awang nukop lamdamda ngamkai sambal khanaba thabak lokot bahukre kangun kya na sangkhilakpa mitop miancha singi issue gi matangda su magna aikoi nat ki oipa amasung demographic identity ngakna thamnaba mateng pangli hain hanagi Chief Minister Bena extra tharok makha tarbada Zomi amasung kuki angi mak pujana da bhandokni Zomi na khundaba mhunda kuki jo council gi office Saba yaroi October date 5 Zomi council na kuki jo haiba tappa si recognize tawde maramasina kuki jo panba council ama oiba kuki jo council asi Zomi na khundaba maru oina jo sampo yumkum singda office Saba na chagana function tawde yaroi haina akanba wahum thamloki Zomi council gi information and publicity chairman na ngarang thadokiba press statement amada hai Manipur national highway sing satoksin yahanabani haina India lenga na chingi akhanaba civil society organization CSO kharaga wai sani haina paw phungdok national highway number 2 Tenopal road amasung national highway number chamaga ani hangdokna pawa hum khanabada Zomi council na traga chaminari balup sing tanaram da habasi achumba khungthana ti hai balambi sing asi maru oina Zomi sing kundaba lambi sing ni hai balambi sing asi hangdokna bari haiduna Zomi council na sab khangdaba CSO kharana wari saba habasi yabangam loi Zerol aduna hai masing bathabak thorom sing chathaba yanabagi damak Assam Rifles ki kangbu amana lamkadagi akanab mioi khara Imphal lalaga kangpui tamna meeting pangtu na puki ba amasung doel matung bathilaki pa thugok laikre masi desnatana Assam Rifles ki major amana lising bukhutu amana hairi mioi khubak kucho khara adu taikol tamna security piraga puki bagi thugok laikre punma asina Assam Rifles loi ba thogdang asima achumba khungthang nate Zomi council na hokiba sahi gi me tarag na thoida kangpuki ba annual general assembly da laukiba war ki matung ina Kuki jo haiba ta masi recognize tawdi haiba warip lok krabani asimakna Kuki jo council hariba loop asimak Zomi council na sakhangdaba loop amma oina Zomi sina khunda ba phum singda office Saba amasung function tawda athingba thambani Kuki jo council na makoi office hangba na traga function tawge haiba su makmatu da khunda riba myosin ayaba law matung sagadabani masina makhatana pamdaba thoktok thokadabadagi pakna tu pangambani Zomi council na Konsliba tribal group mapan na amata oina leptana Zomi singi ngak sena ba amadi Sapa tawangi damak lepani Jarak asida lenga ki maru oiba miyoi sinasu lenariba fiung asi khangna thobok paikhat pana chumba khungthang oigani Zomi council na hanadagi leijaraklaba ancestral land sing ngak senaba angam bathang ta honagani haina sirol sir makhatana sungdorki makhatarpada JNIMS ta ana laing balakpa sing kodong sa daba mayoknare October date 5 Jawaharlal Nehru Institute of Medical Science Hospital da ana laing balakpa sing lambi gi phibam phatabana kodong cha daba kaya mayokna le haiba social media gi platform ma oiriba the viral oracle social media gi platform amada thagalkiba post adu da JNIMS hospital manungi lambi gi satam su uli masida patient singna thengnariba awaba nuwaitaba adugi matik yam leire water leibagi chatok chasin madi x-ray ultrasound sing below budget pamatamda yamna chawna awaba kudong cha daba mayoknare maram aduna mari leinaba authority department singna atubada kudong cha daba kaya sibu yengsin biduna patient singna thengnariba wa nuwaitaba asi ko hinbiu una singba mayam sibu udaba saduna leibigi nu haiba caption ama thaduna thagalkiba post adu second yang kai taret sang video amani ahal oirba nupi amana oxygen cylinder ga loinana emergency ward lomdagi tunga department ta leiba building lomda lakpagi mami su uri nupa amana wheelchair induna tukunupa amana cylinder jinglakpa yauna nupi amana anaba adubu senaduna ising marak aduda kudong chadaba thengnariba adu su thaglaki video aduda wheelchair induna patient adu ubuda kaiba golas amadi ising machine message thumjinba adu da yamna wan inbagi mami tari Thagala ki palambi patabagi video adu emergency ward ki building amadi OPD ticket kakphom oiriba building ki maya ida chatiba administrative block taba yaba lambi oigani
Video adu miyoy kaya su patraba lambi adu isingan kanduna akang ba thira ka chatpagi mamisu tari wenana footpath miyoy kaya su chali thagalakiba video adu da miyoy kaya nasu comment kaya piri comment sing adu da man hek khangalpadagi lambi asi sumaina adumak tawdun lairabani maina maron ama mamliba sijarage chatpaga chap manai hospital se JNIMS ki lambi sembiu haina injeng chesilegani hospital authority government su yamna henmalabani tawribase mapu pamde yengsin bidre yengsin bina blaitre sinbi na blaitre yengba ngamdre lambi matek asi fazana sembi rabadi yam nungai kani patient sing intok insin tawbada yam awabu ere mari la singa tu matamda miyeng changbiu haibasi matunga tu kanda commenter singdagi comment pinar ko suyawi maromda JNIMS authority amati mari la singna ana layengi kudong cha da sing asi kubiduna tu matamda lambi matek asi samjin birabadi nungai jagani haina phungdori hospital haibasi aruba laina dagi hogduna tu ukai kya laing balak libani lambi asina maram oiraka ana laing lakliba miyoi sing karigumba kudong ki thoklabadi madugi tek chak na kanana pugani pamdor thobok sing tok jingei mangun na lambi asi samjit biu haina make kya dagi bil tawner pi video si pawdumada soi khilang ki bawa su mapi gani channel si bunuk si biduna share amadi subscribe to bi damo haini tan thak pa khundok sari amadi makha tan myam gi seba tawang amba ojege